Loyalam E-PAO tabi bakutimapu hitong susmitana namidangi officeri aham dapat headline. Governor की Mathakta MPCC की President Megatron High Court writ petition file Toukhre. NIA Courtna Haokipki Mathakta charge frame Toukhre. Sarkar Semnaba Delhi da Hotnaringei BJP की Kuki do MLA manga resign toraba yana leire hari. Governor की Mathakta MPCC की President Megatron High Court writ petition file Toukhre. MPCC की President MLA के Megatron Manipuri की Governor Ajay Kumar Valla की Mathakta High Court petition file तोदुना Governor ना Indian Constitution की Article 174 Clause 1 थुगाने बचाले हाइना मराल सीखरे. Megatron की Manipur High Court था किबा petition अदुदा हाउसी लेरिबा तरानी थुइसुबा Manipur Legislative असी Indian Constitution के Article 174 Clause 2 की मखादा लेमहोरिबा Assembly की term असी dissolution तौबा चुंगनी हाइडी. Writ petition असी महाकना mamang tha January 18 file toduna Governor na Manipur chathariba administration asi Indian Constitution ge Article 174 gi makhada Chief Justice ki kuthangda appropriate bench amana khanabiyu haina prayer tawrakhi hari. MPCC की President के Megatron High Court of Manipur da tharakhiba writ petition aduda Manipur की Governor na Article 174 Clause 1 gi asi lana unconstitutional oina seasonai haina challenge toraduna Indian Constitution gi Article 174 Clause 2 gi makhada hojik leiriba Manipur Legislative Assembly asi dissolve tawbiyu haina makhata na prayer tawri. NIA Courtna Haokipki Mathakta charge frame Toukhre. Imphal West Labour Special National Investigation Agency NIA na ngarang Government of People's Democratic Republic of Kuki Land gi President oiriba Mark Thangmang Haokipki Mathakta charge frame Toukhre. Chuchampur District ki Molnong Khuldagi Limkhosai Haokipki machanupa Mark Haokip chahinifu asi India dagi Kenaba Pandam Thamki amasung Government of India ki mayukta land hoki hari. Mahaki Mathakta India da lal hoduna Government of India ki Mathakta landana ba honai habigi maralda Mahaki Mathakta NIA na Unlawful Activity Prevention Act 1967 की Section 13 की मखादा Indian Penal Code की Section 648 पांडुना Judicial Custody दा थमलिबा मिसक अमनी. Mark Thangmang Haokip NIA na video conferencing की खुथांगदा हारिबा NIA Court असिदा पुथोकी. अदुगा Court असिना था असिगी मापंदा मसागी statement लौदुना मंगोंदा सीरीबा मराल असी याजै नत्रगे याजदे हाइबदु record तौरबा मतुंग महाकी मथक्ता charge hearing चथरगनी हारी. Sarkar Semnaba Delhi da Hotnaringei BJP gi Kuki zo MLA manga resign toraba yana leire hari. Hanagi Chief Minister and Viren Singh yauna BJP gi MLA Singh amadi Sarkar Semnaba yaramba atopa political party gi MLA Kunram amadi BJP Central Leader Sina Manipur da anoba Popular Government ama Semnaba gi damak thorangi chirak asida Kuki zo phurupta gi karakhiba MLA tara gi manungda MLA manga Manipur Legislative Assembly gi membership obidigi resign toba yana leire haina thazaba yaba source amana phongdorakli. Pao asina makataraduna hai Kuki zo gi civil society organization amasung militant group singna makhona taliba demand union territory with legislature asi phangdriba phawa Manipurda anoba popular government ama semnaba thorangliba asida saruk yaba yaroi haiba akanba wafam sing thamduna lakhiba asina Kuki zo phuruptagi BJP MLA taret karakhi. MLA anina Kuki People's Alliance KPA dagini amana independent ni. Hongloliba Manipur ki political gi mayol asida Central BJP lengana Manipurda Popular Government ama thamnaba gi pandam da ngarang New Delhi da BJP ki Parliamentary Board na party asigi National General Secretary Tarun Chukpu Manipur BJP Legislative Party gi luchingba khanabagi damak advisor oina hapki. Masigi matung tarakpada BJP Party ki high command na party asigi oiba consultation meeting sing pangthokhibaga lunana Manipur BJP Legislative Party ki luchingba khanabagi damak ngasi numidawaram Delhi da Manipur ki chatkhiba MLA sing yauna mifam pangtholagani. Masigi matung tarakpada Manipur da Popular Government ama lehenabagi damak makha taba wafam pangthokani haiki. Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu. Ano balengangna Manipura Santi Hanjalan bangamloy Constitution thugaiba khongthang oigani haina Congress na phongdorakli.
Union Budget Manipur gi hauzik oriba issue sing asigi warushin puraknaba amadi semgat sagatnaba akhanaba package amata yaude BJP gi anoba lengak ama semgani haina toriba asina Manipur da santi hanjil hanba ngamloi semlabasu illegal oiba amadi lebak asigi constitution tugaiba khongthang oigani haina MPCC gi president kaisam megatana na phongdokrai Wapama sing asi BT Rota Leba Congress Babanda permission ka unabada phongdokhibani kaisam megatana makhatana hai State asida leriba president rule asi tha asigi tarani thoida loigadoriba asigi mangoinana anobalengak ama semgani haibuga mari lenana BJP amadi party asiga jamina riba MLA sing Dali da changliba asida anobalengak ama lakani haina miyamna banari adubo anobalengak ama semlagasu state asigi law and order fagalaktona santi gi oiba lambida hanjinbadi ngamloi sahi ahum surakadoroba state asigi matangda center da leriba prime minister dagi hauraga luchingba singna serious oiba puning changba Sipabu Udri haina sufongdoki Manipur gi ichawgi lupa crore chatruka kunmapan dasmik humdrama thoi thadokre Manipur da ising ichawna mang takhan khibagi compensation pinaba amadi ichawdagi ngakthongna bagi damak central government na semba chahi lising ani kunmari kunmanga amasung kunmanga kuntaruki oina lupa crore chatruka kunmapan dasmik humdrama thoi thadokre haina Ministry of State for Finance Pankaj Chowdhury Lok Sabha da phongdokre wafam asi Union Minister na Congress ki Lok Sabha MP Dr. Angomcha Bimol akoijamna hauzik Parliament ki Lok Sabha da chathariba budget session da star question da hangkiba wahangi pakom piraduna phongdokhibani Finance Minister Chowdhury na makhatana haikibada center na Manipur state ki oina flood relief amasung prevention gi damak thadar khiba fund aduda relief infrastructure restoration amasung disaster management gi thabak singi senfam sing yauri haidi Kaubru amasung thangjing singbu mapanagi changlapa kuki singna maitai singdagini haribasi aranbani Lamdam masigi yellow purup khudingma ki horapam amadi lifeline oriba Kaubru amasung thangjing sing asi mapalagi changlapa kuki singna maitai khaktagi lifeamni haina singnarakpa haibasi yek salai lezariba purup singi maphamda singnarakpani haina Committee on Protection and Preservation of the Historical Rights of Kaubru and Thangjing Hills Range ki president Sapamcha Jadumni na phongdorakli Sacred Site of Kaubru and Thangjing haiba theme da CPPK tina sinduna Manipur Press Club ki lokta kholda ngasi pangthokiba nomagi khanane na bagi thoram aduda mari lena ba permission ga unaba amada ofam asi mahana phongdokhibani Mahak Amakataraduna Hai, Ninkhatan Leramba, Lebak Amana, India, the Tinkrabatung, India Langana Irandam, Asigi Lady Ba, Yellow Purup Stingi, Puari, Master Kanga Bahabasi, Lebak Tiba Amani, Maruina Irandam Asi, Yellow Purup Stingi, Amatangai about Horopam Amadi, Lapam Len Asi, Maruina, Kaubru Amadi, Tangjing Sing, Asi Oribani. Adobo Hosi, Lebak Asida, Secularism Haiba Asigi, Wahantok Asi Lady Haina, Equina Lobayari, Amadi Barat Oina, Quaidigi Tang the Lady Ba, Iramdam, Kanglepak Asigi, Tokpok Oigadabani. Isagi Horok Pomasak Hang Bahaba Asina Oigadabani Hinasu Fondoki. Police na Maite Pangal Amadagi Brown Sugar Kezi Tarataru Fare. Manipur Police Amadi NAB personal singna Satakiba Tongan ba anti-narcotic drive singda masing yawlaba narcotic drug amasung liquid sing phagat pangamkhre hari. Police gi phangwa pauna hai ngarang Imphal West District ki manung chanba North AOC da Satakiba drive amada MD Ahmad Chahini Futaruk Lilong Nungai Thobal District tagi brown sugar kezi Tarataruk Henbagalona Tata truck ama fagat pangamki hari. Police ki pauna hai New Chekon Tribal Market manakta Chatakiba atopa drive amada MD Mustaki Ahmad Chahikunipan Golapti Maya Lekai amasung Ras Khan Chahikunipan Khela Khong Maya Lekai hariba mioi ani asina plastic khaw amada haptuna puramba sapon kep tara manga da haplamba number 4 heroin powder gram changa ga tara tare fagat pangam khibagalunana Honda dayo amasung fagat pangam khi hari amaromda Manipur police na sugnu bazar gi bafam amada mioi ani drug DIC liquid liter changa fagat pangam khi hari police na DIC liquid ka konana fagalaba miosing adu yum khaibam jines sing chahi kuni thoi amasung puthem na naw chahi taramapani makoi animak androdagini hari National Highway 202 da pung khumjani thogi blockade lauthokre Hangpu Sangsak Funghon Sangsak Khulen amasung Hatha Khul Singi maru oiba lambi ama oiriba National Highway 202 sembagi compensation pithokadabani haina Development Committee na February mari ge ayuktagi horaga pung humdrani thogi totas da danglaw thokre Ukhrugi Press Club ta pangthokiba press conference amada lamgi compensation pidaba amasung
road ki construction gi thabak sing latuna leibagi mayokta committee na total sadang gi khongthang asi laukhalakpani haiki committee asina harakpagi matung inna Fins corner dagi sotha phawbagi lambi asi ukrul kamjong amasung infagi emergency medical airport amasung commerce ki oiba maru eba lambi ni adubu lambi asida ising chenba landslide amasung pothole yamna lebadagi miyamna chathok chasin tawbada awawa mayoknari masigi sumathakta inkumjali singani tarani pandagi land execution gi thabakti haure adubu ngasi phawba compensation gi sen phampidri maram asina interest start 12 yauna compensation pigadabani package mari gi oina lopa crore tara taruk lakh kuthani pan award toukhre haraga maintenance ki oina di lopa lakh tara ni pan khaktagi tender dorokpa asida committee na chingnaba phawle haiki committee gi secretary it mud hun singna haibigi matung inna January 25 da DC ukrul da memorandum pikhi adubu pakhom pirak tabadagi thabak asi lokhalakpani National Highway 202 block tobagi mathakta ukrul da laiba NHIDCL office lok togani haiki lambi asi khul amakhaktagi natana tangkhul community punamaki oina lifeline ni miyamna shutdown asida mating pangbi haiki Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumating pangbiyu arabada maruba paw amka hanabiziri governor gi mathakta MPCC ki president Mega Chandana high court da writ petition file tawkhre NIA Courtna mark Haokipki Mathakta charge frame Toukhre. Sarkar Semnaba Delhi da Hotnaringei BJP ki Kuki zo MLA manga resign tawba yana leire hari. Matang asida Loyalam E-PAO na namitangi pau bibil lezare tabiri bakudi mapu amuka hina kurumjani.